Manipur Police Samadi Custom Division na Kwamaru KG Lisang Nipanga Marifu Taramapan Fare. Kurumjari STB Paming Tabir Vasumutaram Nokchari Pau Sandona Pizari. Manipur Police Samadi Custom Division na Kwamaru KG Lisang Nipanga Marifu Taramapan Fare Kwamaru Singadu Tata Truck Anida Haptuna Purakpani Hari Faraba Tata Gari ki registration number WB2600886 Amadi Asok Leyland registration AS2609521 Faraba Polam Singh aduga loinana gari adu thaurakpa miyoi sing makha taba aingi oiba thabak lokhatna ba custom division Imphal da sinakre hari Churchanpur Police Station ke manung chanba all jalmol village tagi security force na UKNA ki kadarama fare faraba miyoi adudi haumingthan haukep chahi tara nipani faraba miyoi asidagi pistol ama kapa yariba nomai maru ani Aadhaar card ama mobile phone ama su fagatle hari faraba miyoi asi Churchanpur town gi akoibada miyam dagi nam haduna sel khaibada chenaba miyoi ni hari District Police Imphal West na Diwali Festival ga mari lainana Imphal West District ke manung dalaiba tongan ba mafam singdage lagaw maru lising amaga chama fare hari Manipur Police na Imphal East District ke manung chanba Brahmapur nahabam dake pre-park pro gi miyoi ama fare faraba miyoi adudi moirangthem dina maite elais ngakpa chahi kunthra ni thai wangu chairang khongdagi hojik na Brahmapur nahabam lekai da leibani hari Amaromda security force na KSTP taivang nganbagi kadarama fare hari faraba miyoi adudi kakching wairi bamon parengdagi salam susil chahi kunhumdoi kawi hari Huzigate mabrega matang laminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatong makatarakpa pauda Our Society Manipur na senduna artist degi thoram pangthokre ningthem pukri mapal dalaiba Our Society Manipur na senduna society asigi office ta pangthokpa artist degi thoram maduda Our Society Manipur ge president oiramba A Joy Chandra Sharma na athoiba mithunglen amadi Our Society Manipur ge president oiriba Dr. K.S. Jugendrona thoram mapu oina saruk yakhe Tharamgi manung chana saruk yakhiba singna layoi kraba artist singi mafamda ikai khumna ke loinana wangangloi singna pangthokliba tharamgi matangda wafam sing phongdokhi tungda aiba singna sairing pathoke Kakching District Bar Association Kakching na Deputy Commissioner Kakching Amadi JEO Kakching ga khusam naduna haukiba October 12 dagi hauduna chatharakpa program asagi makha tarakpa oina ngasi Irengban High School Irengbanda legal awareness pangthokre program asida nongmaithem madu advocate President KDBA na Chief Guest oina sarukyaki resource person oina Naurem Jameson Advocate Joint Secretary KDBA amasung Mayang Lambam Prem Das Advocate Treasurer KDBA na POCSO Act 2012 amadi Prohibition of Child Marriage Act 2006 ki matangda wangangki Ngarang nungdang leopard cat kay zenglang ani rescue tawba ngamkre